ꯃꯃꯥ ꯏꯕꯦꯝꯃꯕꯨ ꯀꯗꯣꯝꯗ ꯂꯩꯕꯒꯦ? ꯍꯪꯂꯗꯨꯅ ꯕꯤꯅꯥꯁꯈꯤꯅ ꯚꯥꯕꯣꯛ ꯃꯔꯛꯇꯨ ꯈꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯇꯩ ꯈꯔꯁꯨ ꯄꯣꯌꯦꯡ ꯄꯤꯒꯗꯕꯒꯤ ꯏꯕꯦꯍꯥꯏꯕꯤꯕꯨ ꯊꯤꯔꯛꯏ꯫ ꯃꯦꯗꯥꯝꯗꯤ ꯆꯥꯕ ꯊꯛꯄ ꯈꯪꯗꯅ ꯀꯞꯇꯨꯅ ꯐꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯑꯔꯥꯛꯄꯁꯤꯡꯗꯨ ꯐꯝꯁꯦꯟꯅꯔꯤꯕꯤ ꯖꯥꯟꯙꯣꯅ ꯏꯕꯦꯍꯥꯏꯕꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯤ꯫ ꯁꯨꯃꯥꯡꯗꯁꯨ ꯃꯥꯡꯒꯣꯜꯗꯁꯨ ꯏꯃꯨꯡꯒꯤ ꯀꯥꯁꯤꯡꯗꯁꯨ ꯃꯤꯅ ꯆꯣꯜꯂꯦ꯫ ꯀꯣꯟꯊꯣꯡꯗꯒꯤ ꯃꯤ ꯃꯔꯤ ꯃꯔꯤ ꯆꯪꯅꯔꯛꯏ꯫ ꯑꯔꯥꯡꯐꯝꯅ ꯂꯩ ꯆꯟꯗꯟ ꯑꯗꯨꯗꯒꯤ ꯄꯥꯅꯥ ꯇꯥꯡꯒ ꯁꯦꯕꯥ ꯇꯧꯏ꯫ ꯃꯤ ꯈꯔꯗꯤ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒ ꯄꯂꯥꯗ ꯁꯦꯜ ꯊꯥꯔꯝꯂꯒ ꯇꯟꯅ ꯊꯣꯔꯛꯄꯁꯨ ꯀꯌꯥꯅꯤ꯫ ꯃꯤ ꯈꯔꯗꯤ ꯄꯣꯌꯦꯡ ꯄꯤꯔꯝꯂꯒ ꯄꯂꯥꯗ ꯁꯦꯜ ꯊꯥꯔꯝꯂꯒ ꯇꯟꯅ ꯊꯣꯔꯛꯄꯁꯨ ꯀꯌꯥꯅꯤ꯫ ꯀꯣꯟꯊꯣꯡꯗ ꯁꯦꯕꯥꯔꯤꯅ ꯇꯜ ꯄꯦꯀꯦꯠ ꯗꯈꯤꯅꯥ ꯁꯦꯕꯥ ꯇꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯏꯟꯖꯤꯅꯤꯌꯔ ꯗꯦꯕꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯏꯕꯦꯍꯥꯏꯕꯤ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇꯕꯒꯤ ಶ್ꯔꯥꯗꯙ ꯀꯔꯃ ꯄꯥꯡꯊꯣꯛꯂꯤꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯁꯣꯔꯥꯠꯅꯤꯅ ꯀꯨꯝꯃꯩꯒ ꯄꯥꯡꯈꯛ ꯑꯣꯏ꯫ ꯃꯤ ꯌꯥꯝꯅ ꯂꯥꯛꯏ꯫ ꯅꯨꯄꯥꯁꯤꯡꯗꯤ ꯄꯣꯌꯦꯡ ꯄꯤꯔꯒ ꯑꯃꯨꯛꯀꯁꯨ ꯄꯂꯥꯗ ꯁꯦꯜ ꯊꯥꯏ꯫ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯏꯟꯖꯤꯅꯤꯌꯔ ꯗꯦꯕꯦꯟꯗ꯭ꯔ ꯎꯔꯁꯅꯨ ꯃꯇꯥꯅꯤ꯫ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯊꯤꯀꯥꯗꯥꯔ ꯏꯟꯖꯤꯅꯤꯌꯔ ꯀꯌꯥꯅ ꯀ꯭ꯌꯨꯗ ꯂꯦꯞꯇꯨꯅ ꯃꯈꯨꯠꯇ ꯄꯩꯁꯥ ꯅꯣꯠ ꯆꯕꯨꯜ ꯄꯥꯏꯗꯨꯅ ꯁꯦꯜ ꯊꯥꯒꯗꯕꯒꯤ ꯂꯦꯞꯇꯨꯅ ꯉꯥꯏꯅꯤ꯫ ꯃꯈꯣꯏꯅ ꯀꯂꯦꯖꯥ ꯇꯧꯔꯗꯨꯅ ꯂꯨꯄꯥ 100 ꯆꯞꯄꯤ ꯁꯠ ꯁꯠ ꯊꯥꯖꯤꯜꯂꯤ꯫ ꯁꯦꯜ ꯌꯥꯝꯅ ꯐꯪꯂꯕꯅꯤꯅ ꯁꯪꯀꯤꯔꯇꯟꯒꯤ ꯏꯁꯩꯗꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯁꯛꯈ꯭ꯔꯦ꯫ ꯄꯨꯡ ꯌꯩꯕꯁꯨ ꯂꯣꯡꯍꯨꯟ, ꯎꯞꯂꯩ, ꯂꯣꯡꯂꯩ ꯇꯧꯗꯨꯅ ꯃꯥꯅ ꯍꯩꯖꯕ ꯕꯤꯗ꯭ꯌꯥ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯦ꯫ ꯃꯣꯏꯕꯨꯡ ꯈꯣꯡꯒꯠꯂꯛꯏ ꯃꯇꯥꯡ ꯆꯥꯅ꯫ ꯁꯣꯔꯥꯠ ꯃꯐꯝꯗꯨ ꯄꯨꯝꯅꯤꯜ ꯅꯤꯜꯂꯤ꯫ ꯆꯠꯊꯣꯛꯀ ꯆꯠꯁꯤꯟꯒ ꯑꯔꯥꯡꯐꯝꯅ ꯐꯤꯊꯥ ꯐꯤꯖꯤꯟ ꯇꯧꯕꯒ ꯌꯥꯝꯅꯁꯨ ꯆꯤꯜꯂꯤ꯫ ꯏꯕꯦꯍꯥꯏꯕꯤꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯔꯨꯞ ꯔꯥꯙꯦꯗꯤ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯕꯦꯍꯥꯏꯕꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯑꯋꯥꯕ ꯐꯣꯡꯗꯣꯛꯇꯨꯅ ꯔꯥꯙꯦꯅ "ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥ ꯏꯕꯦꯝꯃ ꯊꯥꯗꯣꯏꯗꯨꯕꯨ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ? ꯚꯦꯂꯔꯗꯒꯤ ꯍꯜꯂꯛꯂꯦ ꯍꯥꯏꯕ ꯏꯕꯦꯅꯤꯅꯗꯤ ꯇꯝꯗꯨꯅ ꯇꯥꯔꯕꯅꯤ꯫ ꯑꯩꯗꯤ ꯐꯔꯕꯣꯏ ꯅꯤꯡꯂꯨꯏ, ꯍꯪꯕ ꯉꯝꯍꯧꯗ꯭ꯔꯦ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦꯗꯀꯣ" ꯍꯥꯏꯔꯤ꯫ "ꯃꯔꯨꯞ, ꯑꯩꯁꯨ ꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯕꯅꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯈꯩꯁꯨ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯑꯖꯥ ꯄꯨꯖꯥ ꯀꯌꯥ ꯑꯃꯁꯨ ꯇꯧꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯈꯤꯗ꯭ꯔꯦ"꯫ ꯃꯣꯟꯗ ꯃꯈꯨꯠꯅ ꯁꯧꯔꯒ ꯃꯀꯣꯛ ꯉꯥꯊꯔꯒ ꯏꯕꯦꯍꯥꯏꯕꯤꯅ ꯈꯨꯝꯃꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩ꯫ ꯖꯥꯟꯙꯣꯅ ꯃꯈꯥ ꯁꯝꯊꯅ ꯔꯥꯙꯦꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯑꯦꯔꯣꯄ꯭ꯂꯦꯟꯅ ꯄꯨꯔꯒ ꯚꯦꯂꯔꯗ ꯂꯥꯌꯦꯡꯂꯨꯕꯅꯤ꯫ ꯏꯕꯦꯝꯃꯒꯤ ꯂꯥꯌꯦꯡꯕꯗ ꯑꯋꯥꯠꯄ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯗꯥꯝꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ"꯫ ꯏꯕꯦꯍꯥꯏꯕꯤꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯃꯅꯥꯛꯀꯤ ꯒꯂꯤꯆꯥ ꯐꯤꯗꯥꯗ ꯐꯝꯂꯤꯕꯤ ꯃꯈꯣꯏ ꯈꯔꯗꯤ ꯁꯣꯔꯥꯠꯀꯤ ꯏꯁꯩ ꯇꯥꯗꯦ, ꯑꯋꯥꯕ ꯊꯣꯏꯅ ꯐꯣꯡꯕꯁꯨ ꯎꯗꯦ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯛꯈꯠꯅꯔꯤ ꯃꯔꯨꯞ ꯌꯥꯎꯕꯒꯤ, ꯂꯣꯇꯔꯤ ꯐꯥꯎꯕꯒꯤ, ꯁꯅꯥ ꯁꯥꯕꯒꯤ, ꯐꯤꯒꯦ ꯃꯔꯨꯞ, ꯁꯣꯐꯥ ꯃꯔꯨꯞꯀꯤ ꯋꯥꯔꯤ꯫ ꯃꯤꯒꯤ ꯃꯆꯥ ꯁꯤꯕꯒꯤ ꯁꯣꯔꯥꯠ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯀꯥꯎꯊꯣꯛꯏ꯫ ꯏꯕꯦꯍꯥꯏꯕꯤꯗꯤ ꯀꯝꯗꯧꯔꯤ? ꯃꯍꯥꯛ ꯀꯞꯁꯨ ꯀꯞꯇꯦ, ꯇꯨꯃꯤꯟꯅ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯋꯥꯈꯜꯅ ꯊꯨꯅ ꯌꯥꯡꯅ ꯃꯆꯥ ꯂꯥꯌꯦꯡꯂꯨꯕ ꯍꯣꯁꯄꯤꯇꯥꯜꯗꯨ ꯌꯧꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯅꯤꯁꯨꯕ ꯃꯊꯣꯜꯒꯤ ꯔꯨꯝ ꯅꯝꯕꯔ 12ꯗꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯆꯥ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯈꯤ꯫ ꯃꯆꯥꯅ ꯑꯅꯥꯕ ꯍꯧꯔꯛꯇꯕ ꯃꯇꯝꯗ ꯀꯥꯗꯒꯤ ꯊꯣꯔꯛꯏ "ꯃꯃꯥ ꯃꯆꯥ"꯫ ꯍꯣꯁꯄꯤꯇꯥꯜꯒꯤ ꯅꯤꯡꯊꯤꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝꯂꯤꯕ ꯑꯀꯣꯏꯕꯒꯤ ꯐꯖꯕ, ꯂꯩꯀꯣꯜꯒꯤ ꯃꯆꯤ-ꯃꯆꯤꯗ ꯂꯩꯔꯥꯡ ꯀꯌꯥ ꯁꯥꯠꯂꯤꯕꯗꯨ ꯌꯦꯡꯃꯤꯟꯅꯕꯁꯨ ꯌꯥꯎꯈꯤ꯫ ꯑꯅꯥꯕ ꯐꯔꯛꯄ ꯃꯤꯑꯣꯏꯁꯤꯡ, ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕ, ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯀꯌꯥꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯃꯇꯝꯗ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯃꯤꯟꯅꯕꯁꯨ ꯏꯕꯦꯍꯥꯏꯕꯤ ꯃꯃꯥ ꯃꯆꯥ ꯌꯥꯎꯈꯤꯕꯅꯤ ꯃꯔꯛ-ꯃꯔꯛꯇ꯫ ꯁꯟꯙ꯭ꯌꯥꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯆꯦꯛꯄꯜꯗꯨꯗ ꯂꯥꯠꯂꯤꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯨꯔꯇꯤꯗ ꯀꯦꯟꯗꯜ ꯃꯩꯔꯥ ꯀꯠꯅꯔꯤꯕ ꯃꯔꯛꯇꯨꯗꯁꯨ ꯏꯕꯦꯍꯥꯏꯕꯤ ꯌꯥꯎꯏ꯫ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯍꯩꯕꯤꯅꯤ꯫ ꯙꯔꯃꯒꯤ ꯂꯥꯏꯔꯤꯛꯅ ꯍꯥꯏꯔꯤ ꯏꯁꯣꯔꯗꯤ ꯑꯃꯠꯇꯅꯤ, ꯀꯅꯥꯅ ꯀ꯭ꯔꯤꯁꯅ, ꯀꯅꯥꯅ ꯖꯤꯁꯨ, ꯀꯅꯥꯅ ꯑꯜꯂꯥꯍ, ꯀꯅꯥꯅ ꯕ꯭ꯔꯍꯃꯟ,
ꯀꯅꯥꯅ ꯁꯤꯗꯕ ꯃꯄꯨ ꯍꯥꯏꯅ ꯁꯣꯟꯅꯔꯤ ꯃꯥꯕꯨ꯫ ꯀꯅꯥꯅ ꯃꯟꯗꯤꯔꯗ, ꯀꯅꯥꯅ ꯃꯁꯖꯤꯠꯇ, ꯀꯅꯥꯅ ꯒꯤꯔꯖꯥꯗ ꯂꯥꯠꯅꯕꯅꯤ, ꯁꯣꯟꯖꯕꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯊꯥꯖꯩ꯫ ꯑꯗꯨꯅ ꯃꯍꯥꯛ ꯕꯩꯁꯅꯕ ꯂꯥꯏꯅꯤꯡ ꯆꯠꯂꯕꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯗ ꯃꯩꯔꯥ ꯀꯠꯆꯗꯨꯅ ꯃꯆꯥꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯔꯤ꯫ ꯏꯕꯦꯍꯥꯏꯕꯤꯗꯤ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯗꯣꯝ ꯄꯣꯛꯆꯕꯤ ꯃꯃꯣꯝꯅꯤ꯫ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯅꯥꯎꯀꯣꯜꯂꯛꯄꯅꯤ꯫ ꯃꯍꯩ ꯅꯤꯡꯊꯤꯅ ꯇꯝꯂꯕ ꯇꯨꯡꯗ ꯏꯟꯖꯤꯅꯤꯌꯔ ꯗꯦꯕꯦꯟꯗ꯭ꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯈꯤ꯫ ꯋꯥꯠꯇ ꯄꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯑꯣꯏꯅ ꯍꯧꯔꯛꯈꯤꯕꯤ ꯏꯕꯦꯍꯥꯏꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 90 ꯍꯦꯟꯖꯤꯜꯂꯛꯂꯕꯗ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ! ꯃꯆꯥꯅ ꯍꯝ ꯍꯝ ꯆꯥꯎꯔꯛꯂꯕ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯆꯠꯂꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯈꯤꯕ! ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤꯅ ꯊꯥꯖ ꯑꯣꯏ ꯊꯥꯗꯣꯏ ꯃꯤꯡꯊꯣꯟꯗꯨꯅ ꯅꯨꯡꯁꯤꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯀꯅꯥꯅ ꯈꯪꯂꯨꯕ ꯉꯝꯒꯅꯤ? ꯃꯆꯥꯅ ꯂꯥꯏꯑꯣꯡ ꯈꯪꯗꯅ ꯅꯥꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯈꯤ꯫ ꯌꯦꯡꯕ ꯌꯥꯕ, ꯍꯣꯠꯅꯕ ꯌꯥꯕ ꯄꯨꯝꯕ ꯍꯣꯠꯅꯔꯕ ꯇꯨꯡꯗ ꯚꯦꯂꯔꯒꯤ ꯈ꯭ꯔꯤꯁꯇ꯭ꯌꯥꯟ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯅꯥꯕ ꯑꯇꯩ ꯀꯌꯥꯒꯁꯨ ꯊꯦꯡꯅꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅ ꯅꯥꯔꯤꯕꯁꯤꯡꯒꯤ ꯑꯅꯥ ꯃꯩꯆꯥꯛ, ꯆꯤꯛꯄ ꯅꯥꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯑꯅꯥꯕꯁꯤꯡ ꯀꯞꯈꯠꯂꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯗ ꯅꯔꯁ, ꯗꯣꯛꯇꯔꯁꯤꯡꯅ ꯑꯅꯥꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯃꯥꯒꯤ ꯃꯆꯥꯕꯨꯁꯨ ꯂꯨꯅ ꯆꯥꯟꯅ ꯌꯦꯡꯁꯤꯟꯕꯤ꯫ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯗꯣꯛꯇꯔ, ꯅꯔꯁꯁꯤꯡꯗꯨ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯕꯗꯨꯗ ꯏꯕꯦꯍꯥꯏꯕꯤꯅ ꯄꯦꯟꯖꯩ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯊꯥꯗꯣꯏꯒꯤ ꯑꯅꯥꯕ ꯀꯟꯅ ꯍꯧꯔꯦ꯫ ꯑꯅꯥꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯡꯗꯨ ꯐꯔ ꯐꯔ ꯑꯣꯜꯂꯦ꯫ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯞꯂꯛꯄꯗ ꯏꯕꯦꯍꯥꯏꯕꯤꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯅꯨꯡꯁꯤꯅ ꯃꯆꯥꯕꯨ ꯅꯥꯟꯊꯕꯤ꯫ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡꯗꯨ ꯑꯃꯣꯟꯕ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯄꯤ꯫ ꯃꯆꯥꯒꯤ ꯃꯁꯥꯗ ꯈꯨꯠꯅ ꯇꯞꯅ ꯄꯣꯞ ꯄꯣꯞ ꯊꯥꯗꯨꯅ ꯇꯨꯝꯊꯅꯕ ꯊꯦꯝꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨ ꯄꯣꯊꯥꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯅꯔꯁ ꯀꯧꯁꯤꯟꯗꯨꯅ ꯑꯉꯥꯡꯗꯨ ꯌꯦꯡꯁꯤꯟꯕꯤꯌꯨ ꯁꯤꯟꯅꯔꯝꯂꯒ ꯏꯕꯦꯍꯥꯏꯕꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯊꯦꯡꯂꯕ ꯑꯍꯤꯡꯗꯨꯗꯁꯨ ꯗꯣꯛꯇꯔꯗꯨ ꯑꯉꯧꯕ ꯑꯦꯄ꯭ꯔꯣꯟꯗꯨꯒ ꯃꯥꯒꯤ ꯀꯥꯗꯨꯅ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯃꯩꯉꯥꯜꯗ ꯑꯅꯥꯕꯒꯤ ꯑꯦꯛꯁ-ꯔꯦ ꯐꯣꯇꯣꯁꯤꯡ ꯌꯦꯡꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯔꯁ ꯈꯔ ꯀꯧꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯇꯧꯒꯗꯕ ꯗ꯭ꯌꯨꯇꯤ ꯁꯤꯟꯅꯔꯝꯈꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯗꯣꯛꯇꯔꯗ ꯅꯣꯛꯂꯨꯛꯅ ꯍꯥꯏꯖꯩ, "ꯑꯩ ꯑꯃꯨꯛꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ?" "ꯅꯍꯥꯛ ꯀꯅꯥꯅꯣ?" "ꯑꯩꯍꯥꯛ ꯕꯦꯗ ꯅꯝꯕꯔ 12ꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟꯠꯀꯤ ꯃꯃꯥꯅꯤ." "ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯕꯒꯦ?" "ꯑꯉꯥꯡ ꯑꯗꯨ ꯐꯔ ꯐꯔ ꯑꯣꯟꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯅꯣ ꯎꯄꯥꯏ ꯈꯔ ꯇꯧꯕꯤꯌꯨ." "ꯅꯔꯁꯅ ꯇꯝꯗꯨꯅ ꯈꯪꯂꯦ꯫ ꯑꯅꯥꯕꯗꯨ ꯄꯣꯊꯥꯅꯕ ꯍꯤꯗꯥꯛ ꯀꯥꯞꯅꯕ ꯅꯔꯁꯇ ꯁꯤꯟꯅꯈ꯭ꯔꯕꯅꯤ." "ꯗꯣꯛꯇꯔ, ꯋꯥꯐꯝ ꯑꯃꯇꯒ ꯍꯪꯖꯒꯦ." "ꯑꯉꯥꯡ ꯑꯁꯤꯅ ꯅꯥꯔꯤꯕꯁꯤꯒꯤ ꯂꯥꯏꯑꯣꯡ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ." ꯗꯣꯛꯇꯔꯅ ꯌꯦꯡꯂꯝꯕ ꯑꯦꯛꯁ-ꯔꯦꯒꯤ ꯐꯣꯇꯣꯗꯨ ꯂꯧꯈꯠꯂꯤ꯫ ꯄꯦꯁꯦꯟꯠꯀꯤ ꯐꯥꯏꯜ ꯑꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏ, "ꯃꯃꯥ ꯅꯪ ꯅꯠꯇꯕ ꯄꯦꯁꯦꯟꯠ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯃꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ?" ꯏꯕꯦꯍꯥꯏꯕꯤꯅ ꯇꯛꯁꯤꯜꯂꯤ, "ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛ ꯃꯥꯌꯣꯛ ꯌꯥꯕ ꯉꯝꯖꯒꯅꯤ." ꯑꯅꯥꯕꯗꯨꯒꯤ ꯇꯦꯁꯠꯁꯤꯡ, ꯏ ꯌꯦꯡꯕ, ꯑꯦꯛꯁ-ꯔꯦ ꯌꯦꯡꯕ, ꯊꯤꯖꯤꯟꯕꯁꯤꯡ ꯑꯗꯨꯒꯤ ꯔꯤꯖꯜ ꯃꯇꯨꯡꯏꯟꯅ ꯑꯉꯥꯡ ꯑꯁꯤ ꯕ꯭ꯂꯗ ꯀꯦꯟꯁꯔꯅ ꯅꯥꯔꯦ꯫ ꯏꯕꯦꯍꯥꯏꯕꯤꯅ "ꯑꯣ" ꯍꯥꯏꯔꯒ ꯁꯛꯐꯝ ꯍꯟꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯈꯨꯗꯛꯇ ꯗꯣꯛꯇꯔꯅ ꯍꯥꯏ, "ꯅꯍꯥꯛ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯅꯠꯇꯦ." ꯏꯕꯦꯍꯥꯏꯕꯤ ꯃꯁꯥꯗ ꯖꯤꯡ ꯂꯥꯎꯏ꯫ ꯃꯃꯥꯏ ꯈꯛꯃꯛ ꯃꯛꯁꯤꯟꯈꯤ꯫ ꯗꯣꯛꯇꯔꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯊꯧꯅꯥ ꯄꯨꯊꯣꯛꯂꯗꯨꯅ ꯈꯣꯜ ꯀꯜꯂꯞꯅ, "ꯗꯣꯛꯇꯔ, ꯃꯗꯨ ꯀꯔꯝꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯄꯦꯁꯦꯟꯠ ꯀꯌꯥ ꯂꯥꯏꯌꯦꯡꯈ꯭ꯔꯕ, ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝꯅ ꯂꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯀꯥꯡꯂꯣꯟ ꯈꯪꯈ꯭ꯔꯕ ꯗꯣꯛꯇꯔ ꯄꯤꯜꯂꯥꯏꯅꯤ." ꯃꯍꯥꯛꯅ ꯂꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯃꯆꯥ ꯁꯤꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯥꯕ ꯉꯝꯅꯗꯦ꯫ ꯃꯃꯥ ꯈꯔꯗꯤ ꯈꯨꯗꯛꯇ ꯋꯥꯟꯊꯕ ꯌꯥꯎꯏ꯫ ꯃꯃꯥꯗꯨꯕꯨ ꯁꯦꯟꯅꯕꯗ ꯗꯣꯛꯇꯔ, ꯅꯔꯁꯁꯤꯡꯅ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯩ." ꯗꯣꯛꯇꯔꯅ ꯃꯈꯥ ꯆꯠꯊꯩ, "ꯀꯅꯥꯒꯨꯝꯕ ꯃꯃꯥꯅ ꯂꯥꯎ ꯈꯣꯡꯗꯨꯅ, ꯀꯞꯇꯨꯅ ꯑꯇꯩ ꯄꯦꯁꯦꯟꯠꯁꯤꯡꯕꯨ ꯄꯥꯈꯠꯍꯜꯂꯤ꯫ ꯃꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯗ ꯕꯣꯏꯁꯤꯡꯗ ꯃꯍꯥꯛꯄꯨ ꯁꯦꯟꯅꯗꯨꯅ ꯂꯥꯞꯅ ꯄꯨꯊꯣꯛꯍꯜꯂꯤ꯫
ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯄꯪꯊꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯃꯥꯅ ꯗꯣꯛꯇꯔꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯄꯣꯠ ꯆꯩ ꯆꯦ ꯆꯥꯡ ꯂꯪꯈꯥꯏꯕ ꯁꯦꯒꯥꯏꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯃꯥ ꯑꯣꯏꯕꯤ ꯈꯔꯗꯤ ꯂꯥꯛꯅ ꯐꯥꯅ ꯉꯝꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯈꯤꯕꯁꯨ ꯀꯌꯥꯅꯤ꯫ ꯗꯣꯛꯇꯔ ꯄꯤꯜꯂꯥꯏ ꯆꯦꯌꯔꯗꯒꯤ ꯍꯧꯒꯠꯈꯤ꯫ ꯁꯪꯀꯤꯔꯇꯟꯒꯤ ꯃꯦꯟ ꯁꯥꯒꯠꯄꯒꯤ ꯀꯔꯇꯥꯜ ꯃꯈꯣꯟ, ꯄꯨꯡꯒꯤ ꯄꯨꯡꯈꯣꯜ, ꯄꯂꯥꯅ ꯍꯣꯏ ꯂꯥꯎꯕꯒꯤ ꯅꯤꯜꯂꯛꯄꯗ ꯏꯕꯦꯍꯥꯏꯕꯤꯅ ꯇꯨꯝꯗꯅ ꯃꯪꯂꯨꯕ ꯃꯪꯂꯥꯟꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯌꯣꯛꯆꯕꯤ ꯆꯥꯎꯕꯤꯗꯤ ꯌꯦꯅꯈꯥꯗ ꯃꯗꯣꯝ ꯑꯣꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯝꯅ ꯅꯤꯜꯂꯤꯕ ꯁꯪꯀꯤꯔꯇꯟ ꯁꯛꯂꯤꯕ ꯃꯍꯥꯛ ꯇꯥꯗꯕꯔꯥ? ꯃꯍꯥꯛ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯌꯦꯅꯈꯥꯗ ꯃꯗꯣꯝ ꯑꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨꯅ ꯀꯔꯤꯒꯤ? ꯃꯈꯨꯠꯅ ꯆꯩꯇꯦꯞ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯑꯁꯨꯝ ꯑꯁꯨꯝ ꯈꯣꯠꯂꯤ꯫ ꯃꯥꯅ ꯊꯤꯡꯒꯠꯇꯨꯅ ꯊꯅꯝꯕ ꯄꯜ ꯑꯗꯨ ꯅꯝꯊꯦꯛꯇꯨꯅ ꯏꯆꯥꯎ ꯑꯃ ꯆꯦꯟꯊꯔꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ꯫ ꯃꯥꯅ ꯊꯤꯡꯒꯦ ꯍꯣꯠꯅꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯧꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯨꯅ ꯆꯥꯎꯕꯤꯒꯤ ꯃꯤꯠꯂꯨ ꯑꯅꯤꯗꯒꯤ ꯍꯥꯏꯗꯣꯛꯇꯨꯅ ꯐꯨꯝꯗꯨꯅ ꯂꯩꯔꯛꯈꯤꯕ ꯋꯥꯔꯤꯗꯨ ꯇꯥꯎꯊꯔꯛꯂꯦ꯫ ꯆꯤꯟꯊꯔꯛꯄ ꯄꯤ ꯃꯔꯤꯛ ꯃꯔꯤꯛꯅ ꯈꯣꯠꯇꯣꯛꯂꯕ ꯂꯩꯕꯥꯛꯇꯨꯗ ꯇꯞ ꯇꯞ ꯇꯥꯁꯤꯜꯂꯤ꯫ ꯃꯥꯒꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯃꯥꯒꯤ ꯊꯃꯣꯏ ꯂꯀꯥꯅꯨꯡꯗ ꯅꯤꯡꯁꯤꯡꯕꯅ ꯁꯛꯇꯝ ꯄꯥꯟꯗꯨꯅ ꯃꯤꯠꯃꯥꯡꯗ ꯇꯔꯪ ꯇꯔꯪ ꯆꯣꯡꯊꯣꯔꯛꯈꯤ ꯍꯧꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ꯫ ꯃꯥꯅ ꯊꯥꯎꯕꯨꯝ ꯇꯔꯥ ꯅꯥꯎ ꯄꯨꯔꯒ ꯐꯔ ꯐꯔ ꯑꯣꯟꯅ ꯅꯥꯎꯌꯦꯛ ꯈꯥꯡꯂꯒ ꯁꯤꯕꯒꯤ ꯂꯪꯗꯥꯏ ꯂꯥꯜꯂꯒ ꯃꯆꯥꯕꯨ ꯇꯥꯏꯕꯪ ꯐꯥꯎꯍꯟꯈꯤꯕꯅꯤ꯫ ꯃꯆꯥꯒꯤ ꯃꯥꯏꯊꯣꯡ ꯎꯖꯕ ꯃꯤꯀꯨꯞꯇ ꯑꯋꯥꯕ ꯑꯅꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯈꯤꯕꯅꯤ꯫ ꯃꯥꯗꯤ ꯂꯥꯏꯔꯕꯤꯅꯤ, ꯄꯂꯦꯝ ꯄꯟꯊꯧ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯕꯤ, ꯃꯥꯒꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯆꯥ ꯐꯪꯂꯕꯗ ꯃꯥꯒꯤ ꯀꯅꯥꯒꯨꯝꯕ ꯂꯩꯔꯦꯗꯅ ꯈꯟꯖꯩ꯫ ꯑꯁꯥꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯆꯈꯤꯕꯅꯤ꯫ ꯃꯆꯥ ꯐꯪꯂꯦ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯗꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯒꯤ ꯁꯦꯟꯗꯥꯟ ꯔꯤꯛꯁꯣꯗꯨ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯥꯅ ꯔꯤꯛꯁꯥ ꯊꯧꯔꯨꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯛꯀꯅꯤ, ꯃꯆꯥ ꯁꯦꯝꯒꯅꯤ? ꯑꯗꯨꯅ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯥꯛꯇ ꯁꯪꯗꯨꯅ ꯂꯩꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ, ꯅꯪꯒꯤ ꯀꯔꯤ ꯅꯣꯡꯗꯝꯈꯣꯟꯅꯣ? ꯃꯍꯥꯛꯇꯨ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯈ꯭ꯔꯦ, ꯁꯥꯟꯇꯤ ꯉꯥꯛꯄꯁꯤꯡꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ꯫ ꯃꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯑꯁꯥ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕꯅ ꯈꯥꯉꯨꯊꯛꯇ ꯄꯤꯈꯝꯅꯔꯕꯗ ꯆꯥꯎꯕꯤꯒꯤ ꯋꯥꯈꯜꯅ ꯀꯗꯣꯝꯗ? ꯃꯥꯒꯤ ꯑꯋꯥꯕ, ꯃꯥꯒꯤ ꯋꯥꯀꯠ ꯀꯅꯥꯅ ꯇꯥꯕꯤꯒꯅꯤ? ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯅꯥꯕ, ꯑꯋꯥꯕ ꯃꯍꯥꯛ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯐꯪꯂꯛꯇ꯭ꯔꯕꯤ, ꯅꯤꯡꯕ ꯀꯥꯏꯔꯕꯤ, ꯃꯄꯨꯔꯣꯏꯕ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯤ ꯆꯥꯎꯕꯤꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯊꯣꯔꯛꯈꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ꯫ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯃꯍꯥꯛ ꯈꯪꯗꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯪꯉꯥ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯂꯛꯄꯗ ꯃꯆꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯃꯨꯛꯇꯪ ꯆꯨꯞꯄꯤꯔꯒ ꯏꯟꯖꯤꯅꯤꯌꯔ ꯗꯦꯕꯦꯟꯗ꯭ꯔ ꯏꯕꯦꯍꯥꯏꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯑꯉꯥꯡꯗꯨ ꯊꯝꯖꯤꯜꯂꯒ ꯊꯣꯔꯛꯈꯤ꯫ ꯂꯟ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯕꯁꯨ ꯌꯨꯝꯕꯥꯜ ꯄꯨꯟꯁꯤꯗ ꯃꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯠꯄ ꯂꯩꯔꯕ ꯗꯦꯕꯦꯟꯗ꯭ꯔ ꯏꯕꯦꯍꯥꯏꯕꯤꯅ ꯑꯉꯥꯡꯗꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯈꯤ꯫ ꯏꯕꯦꯍꯥꯏꯕꯤꯅ ꯃꯅꯤꯡ ꯀꯨꯝꯈꯤ, ꯁꯣꯁꯇꯤ ꯆꯥꯎꯅ ꯁꯣꯟꯈꯤ꯫ ꯃꯔꯤ ꯃꯇꯥ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯗꯥꯟ ꯆꯥꯎꯅ ꯊꯥꯗꯅꯈꯤ꯫ ꯏꯟꯖꯤꯅꯤꯌꯔ ꯃꯇꯩ ꯃꯅꯥꯎꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯂꯥꯡꯗꯨꯅ ꯃꯌꯥꯝꯗꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯈꯤ꯫ ꯃꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯇꯨꯡꯗ ꯆꯥꯎꯕꯤꯅ ꯅꯣꯡꯃ ꯂꯥꯛꯈꯤ ꯃꯈꯣꯏꯒꯤꯗ꯫ ꯃꯥꯅ ꯍꯥꯏꯖꯗꯨꯅ ꯌꯣꯛꯆꯕꯤ ꯑꯣꯏꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯐꯪꯖꯔꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤꯕ! ꯃꯆꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯃꯍꯥꯛ ꯑꯋꯥꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯍꯥꯛ ꯀꯌꯥꯗ ꯋꯥꯔꯕ! ꯃꯆꯥ ꯁꯤꯕꯗ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯍꯥꯛꯇꯨꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯆꯕꯁꯨ ꯉꯝꯗꯦ꯫ ꯄꯤꯕꯨꯛꯅꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯒ ꯃꯆꯥ ꯑꯣꯏꯕꯗꯤ ꯐꯪꯈꯤꯗ꯭ꯔꯕꯤ ꯆꯥꯎꯕꯤꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯆꯥ ꯁꯤꯕꯒꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯈꯥꯡꯂꯤ꯫ ꯐꯣꯡꯗꯣꯛꯇꯕ ꯑꯋꯥꯕ ꯀꯅꯥꯅ ꯈꯪꯕꯤꯒꯅꯤ? ꯀꯞꯊꯣꯛꯂꯕꯗꯤ, ꯑꯇꯩꯗ ꯋꯥꯔꯤ ꯂꯤꯊꯣꯛꯂꯕꯗꯤ ꯑꯋꯥꯕꯗꯨ ꯈꯔꯁꯨ ꯃꯌꯦꯡ ꯇꯥꯒꯗꯕ꯫ ꯃꯄꯨꯛꯅꯤꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯃꯥꯅ ꯀꯅꯥꯗ ꯂꯤꯔꯨꯒꯅꯤ? ꯃꯃꯥ ꯃꯆꯥꯒꯒꯤ ꯃꯔꯤ ꯑꯗꯨꯗꯤ ꯏ ꯇꯣꯡꯒꯤꯅꯤ,
ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯃꯔꯤꯅꯤ꯫ ꯃꯆꯥ ꯁꯤꯕꯗ ꯃꯃꯥꯗ ꯀꯔꯤ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯄ ꯂꯨꯒꯅꯤ, ꯃꯃꯥꯗꯨꯇꯅ ꯈꯪꯒꯅꯤ꯫